ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯒꯤ ꯃꯇꯥꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯑꯣꯄꯣꯖꯤꯁꯟ ꯑꯃꯗꯤ ꯔꯨꯂꯤꯡ MLAꯁꯤꯡꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃ ꯐꯝꯈ꯭ꯔꯦ꯫ ꯂꯝꯕꯤ ꯃꯥꯡꯗꯨꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯑꯅꯤꯅ ꯊꯋꯥꯏ ꯀꯟꯕꯤꯅꯕ CM ꯕꯤꯔꯦꯟꯗ ꯍꯥꯏꯖꯔꯛꯈ꯭ꯔꯦ꯫ ꯏꯆꯥꯒꯤ ꯊꯋꯥꯏ ꯀꯟꯕꯤꯌꯨ, ꯏꯆꯥ ꯁꯤꯟꯅꯕꯤꯌꯨ, ꯁꯤꯟꯅꯗ꯭ꯔꯕꯗꯤ ꯍꯨ ꯊꯛꯇꯨꯅ ꯁꯤꯖꯒꯅꯤ ꯍꯥꯏꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯑꯅꯤꯒꯤ ꯃꯃꯥꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯗ ꯍꯥꯏꯖꯔꯛꯈ꯭ꯔꯦ꯫ Northeast Windona Sandok-saribba numidangi pau miyeng tabiribasingbu ꯆꯟ-ꯃꯥꯏꯕꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ngasi Chief Minister gi Secretariat hauzik oiragliba leibak asigi fibamgi matangda mifam ama pangthoktuna kupna khana nainakre. Chief Minister N Birena chair lauduna pangthokiba mifam aduda opposition amadi ruling gi MLA singsu saruyaki. Panbayai Army recruitment ki damak chatkiba naha ahum ki khulai paiba singna fazan kibada amana rescue tawba ngamkibani adubu laibak thibadi naha ani amadi kuki khulai paiba singi khutta taduna makhuibu kanbiyu haibagi video social media da viral oirakli. Hiramasida kumna khana khibata natana michambu lana season naduna awaba tahanbagi thawong yaningdaba lengakna fongdokpaga loinena makhoi anibu kannaba wafam kupna khana kre hari. Haukiba September 28 Thobal District tagi Kaithel Manbigi Army ki camp ta ngarang pangthok kadaba SSC na loba ZD gi physical fitness test yawa chatkhraga laibak thibadagi maduda mafam khangdana mangkiba miyai ahumgi manungda ama haibadi Khengman Maning Lekai dagi Ningombam Johnson Security Force na kanba ngam hauraba matung makoi ahum punna chatminnakiba miyai ani haibadi Thobal Lesang Tem dagi Oinam Thoithoi amadi Khengman Wang Mataba Maning Lekai dagi Thoksom Thoithoi badi hauzik faba kugi khulai paiba singi khutta fazanduna leire habigi chap chaba khudam ngasi anganbada thoklakpa viral video amadagi khangba ngamle video aduda makhoibu fazanduna thamliba singi apamba piduna maral leizadraba makhoi anigi thawai kanbinaba manipur gi Chief Minister N Birenda namduna kian khangallaka haihallaki bagi mami uri. Masamina Pawubing Honda Bahung Tang Masajina Hajagi Pawubina Ibanibu Ashima Samani Kamibu Targadi Pawubina Ibani Tawaji Amtadi Kamibu Yamruna Paviba Davije Pawubina Amtangi Atubada Yamun Honda Yonaba Pawubina Tuba Honabu Aduba Ibanibu Amtangi Pawubina Makin Masamina Kobu Nasamani Kalaga Umtong Kambi Tawai Pawubina Tamusuna Tamushina Hajari Nasana Pawubina Matin Sa Ashu Targadi Hogi Sibu Umtadi Kambi Yamu Dimani Pawubina Atubada Yarimukai Atubada Pangava Pawubina Amtong Honabu Sintong Tamushina Pawubina Hajagi Loinena masiga mari lenena ngasi ayuk Thobal Lesang Tem awang lekai ango khongban community hall da miyamgi apunba mifam awa famladuna lambi mangduna kuki khulai paiba singna fazanduna thamkhraba makhoi anibu kannanabagi pandamda anoba JAC ama semkhre hari makhatana JAC na angang ani asibu kannanaba khwanabada CSO sing amadi miyamna sumating pangbiyu haina fongdokre amadi mayumda hauzik fawa Mayumda halaktana kuki khulai paiba singna fazanduna thamkraba anigi mamana icha uningbana ngaure icha gi thawai kanbiyu icha sinabiyu karigumba sinabi drabadi hu thaktuna sigani haiba haina awaba kholau lauraduna lenga ki puning chingsilakli يا عبد الله
Tongan ba chingi amadi tampaki chingnaningai oiba mafam singda thiva hombagi thavak chathabada khutsu khulai kya fagat palle palaitri Manipur Police tamadi Assam Rifles na 𝐂𝐗𝐰𝐬 village Kangpopi district tagi scoff yauna 7.62 mm sniper ama 9 mm pistol ama ball action rifle ama live ammunition round 38 number 36 hand grenade mari IED ama amadi pickaxe grenade ani fagatpa ngamkhibaga loina mall hamga naknana leiriba Karong Bridge Imphal East district tagi kilogram kungi IED ani kilogram ani makai gi IED ama amadi 50 meters cortex ama fakat pangamle hari Meetei lipun hariba luf asigi thaumini haiba singna chongtham jospu fadana puraga tamthina furakpa yaninde asigumba kian khanganbagi thawong sing makhatana chatharaklagadi lamdam sida irang achauba lakpa yai haina huikap apunbagi maira paibi amadi club singi maikeidagi fogdokre ngasi huikap apunba maira paibi amadi club singna mi fadana pukhraga Furakkiba thawong yaningdaba fongduktuna huikap mayai lekai da wakan mi fam chathakre wakan mi fam adu da maira paibi leisangte Monica na hai tha asigi tang kuntareta huikap awang lekai dagi chongtham nelvirgi machanupa chongtham jospu Meetei lipun gi thawmi singna mayum dagi namduna faduna pukhraga tamthina fubada natana kian khangallaga thadorakpa asi akanma maongda yaningde lekai asigi maira paibi club kaya leiribani masida karigumba amata khanghallamba tawdana mi amabu hekta faraga phuba kian khanganbagi thavak chatharakpa asi matungda makha tana tawganu mara leirabasu soiribadu karino haiba lekai miyamda khangallaga wari sanaba yaba ngaktani madu pumnamak toklaga akan aring singba asidi tawhanningde ngasi manipurda thokliba irang asida mama oibi singna hing nungthil naidana ichagi singi damak honaduna laklibani masi khangna Meetei lipun nasu thavak tawbiyu maram chadana irang thorakpana miyamda tangdu leita daba ohelle amuk hanna asigumba thaudok thoklaklabadi achauba irang lakpa yai haina fongdoki chathakiba wakan mi famadu da michamda mi baiba pokhan biganu maram chadana mi phaba yaningde maram chadana khut thaba yaningde haiba placard sing sizinaki amadi kholaw kaya sutlauki Songtham Nilbiri Singh Tong Bahai ga Khangna Hukap Awang Kaida Laiba Sigi Machanupa Songtham Josichan Singbu Kadimata Haramdana Kadimata Simasima Lay Haramdana Maku Mayumdagi Namdana Padana Pukre Hariraga Mabu Sakhamana Puraba Matunda Masi Ihan Khanganduna Tagirei Machemaram Kadimata Koida Khangan Basulai de Laiba Hungangasida Club Laiba Khunmaru Nara Paibi Sidai Moina Sitaure Kungang Sida Laiba Nangina Chase Sugumbam Lady have to cut into Haram the Nabaku Asumana Tawa Hakoi Laiba Mama will be a quick Kudimanga Yazaninde Maramdi Hoji Oiba Situation Habadi Kukiga my favorite Tonari Balan Achida Aquina Ichasing a Sibukara the Tubunda Masuki Gadagi Hadana Martin Him Tumba Kanga Matamasida Makoina Sumana Agamatoma Kondana Meitei lipun mi Haramaga Akuna Puduna Sakraga Suman Tavira Kase, Matunda Kwe Amohana Suton Biganu, Aduga, Amohana Tolapa, Taraga Diase, Asugumba, Iran, Matsamasasina, Kwe Machinda, Pataba, Asoba Iran, Matolakan, Maramaduna, Panayam Mahakula, Lagasu, Mangamara Magasumana, Patabata Magasu, Laiba, Akwe, Mama will be Equida, Simatore, Imasing, Nakui Nasasi, Hadun Hybrid of Haiba,
वाफम बजे कोई प्रेस की थोंग द थमजनी मरम मदुना कोई मदुगी मायोग ते जाजनिंग ददुना कोई इमा मयाम से इसा सिंगी दमक तक खलगा कोई ngasi gi धरना asi फमजबन हौखिबा सेप्टेम्बर 19 नुमित की अयुक्ता हौरेबिदा मामा मचा चिंगननिंगाई ओइबा मओंगदा सीना लेरंबा अदुबु लेकाय मियामना अचंबा मिसी नते अचंबा लंगला लंजिन पुथोकदबनी हाइदुना जेएसी सेमदुना मरी लेनबा सिंगदा तक्सिनकी अमदी वांगोई पीएस ना अननेचुरल डेथ नि हाइना केस अमा लौखतकी मिसी अदुदा कनागुंबगी खुद यावरमलबदी नुपी अंगांग द चथबा असिगुंबा तमथिरबा क्राइम असि मतुंगदा अमुक हन्ना तरोक्तनबा लेंगाकना मतिक चाबा चेराक पीगदबनी हाइना जेएसी की माइकेदगी तक्सिलकली जॉइंट एक्शन कमिटी अगेंस्ट अननेचुरल डेथ ऑफ बसंती एंड लंचेनबी की कन्वेनर ओ चावना खुदियक पीदुना थादरोपा चेरोल अमना जेएसीना तालिबा जेन्युइन ओइबा डिमांड सिंग असिगी मायोक्ता असिबा हकचांग सिंगी अरोइबा थौरम सिंग लोइसिनकिनबा होनरकलबदी अकनबा खोंजंग संगसिलकलगनी अमदी रिम्स की मरी लेनबा ऑथोरिटी सिंगनसु मियामना खौरांगना ngainariba पोस्टमार्टम की अचुंबा रिपोर्ट अथुबदा पुथोक पिरकनबा अपील तौरकली ngasi pung amada lengak pariba MLA minister sing amadi opposition MLA sing punami from ama from kibada Manipur Pradesh Congress committee gi maiki dagi su kuki militant singna fazanjuna thamkraba angang ani asi tek takaidana lauthok pinaba amadi leivak asida santi athubada hanjil halaknaba Manipur lengakna central ga punna kupna khana naina naba wafam thamlami haina MPCC ki president 𝐂𝐲𝐸𝐬 Manipur lengakna koba ruling amadi opposition MLA singi mifam yauraba matungda pangtopa press briefing amada phongdorakre देखोई कांग्रेस की साइड में सु आज कोई सरकार ने थमजरन बो वफम सी अथुबा मतमदा कोई फार थमना गलिसी टेक गाइडना थादो होनबा होनबा स्टेट गवर्नमेंट याम कल होनबिबा अमसु नोइना स्टेट गवर्नमेंट कोई सेंट्रल गवर्नमेंट अमसी फजना कॉन्फ्रेंस तौर हायगा शांति दा कोई अंडरस्टैंडिंग दा फजना मसी याम तमना शांति होनबो होनबो गना फारगी अनिसी मसी थादोरबा होनबा रेस्क्यू तौबा अदुगी मतांग खनगी अदुगा अकोई सरकारसु गवर्नमेंट सर्विसु अमजी सेंट्रल गवर्नमेंट फसना अकोई इंडिया की लेनिवा कॉन्स्टिट्यूशन की लेनिवा अकोई लेनिवा बुगिना फसना मसी इन्फोर्स तौरहागा असी टेक्निकल थांग होनबगी हाइना थांग Borkala Manipuri Khul Assam dagi Paunam Abhijit Miyamna Amputi Now Haina Khangnaba Asida Diamond TV Wahong Radio na Lupali Singkun Gitengpang Pikre Diamond TV Khongzom gi Face to Face Thoram Amada interview Loduna Pangthukiba Thoramga Mari Lenana Diamond TV Wahong Radio gi MD James 𝐻𝐸𝐸 na Haikibada Amputi Now Ase Ing Sok Lisangani Kungi January Tara Humdoida lambi mataida car amana thomlambadagi makhong namak kakhibani magna haukiba chei lisingani kunhumdoi me ahumgi thodok asina sokhallaba mafamda assam dagi mahakna manipur da laktuna relief camp ta amadi atopa awa ana taraba imung kayada puning thogatpa leptana chatle imphal gi konung mangda tha mari barada leiduna ngasisu mafam kayada puning thogatpa chaliba sida apenba phongtokpa oina diamond family na angamba mateng pinaduna lising kungi sanfam asi pibani haina James 𝐻𝐸𝐸 na phongdoki tengbang asida sagolban Vijoy Govinda dagi imasi sorosini Australia dagi sorobala kuwategi lintoi amadi tengbang birakiba pumnamakpu magna makhatana thagatpa phongdorakli Laningtau Sanamahi Temple Board LSTV Imphal gi matinga loinina ibudau pakhangba thogal love IPTL Silongna sin langtuna Silong dangasi langban haishoi katkre hari IPTL gi President Indra Khomdram na thadorokpa cherol gi matung inna langban gi kuntareni panba nongmaijing numita Silong gi polo da leiba Buddhist Temple gi hall da pangthokiba thoram aduda Silong lamlen athapada
Taibangi Sinta Pangduna Lazariba Salai Cha Singna Salai Apokpa Apokpi Singi Mafamda Langban Haisoi Chara Katpagi Thoram Asi Pangthokibani Haina Palli. Ziriba Municipal Council na Sinduna Lamtu Sengbata Natana U Charakaya Thakre Ziriba Municipal Council na Swachhata Hi Seva 2024 Amadi World Environment Day 2024 gi Ik Parma ke Nam Haibasigi Wakalonda Ziriba Municipal Council gi Public Pond Haina Sukhangnaba Amri 2.0 gi Rejuvenation of Water Body Project ki Manung Channa Pukri gi Akoibada Lamtu Sengba Water Body Sengba Amadi U Charakaya Su Thakibagi Thoram Adu Pangthokpani Hari Thoram aduda Deputy Commissioner Jurivams Sri Krishna Kumar IAS Council gi Caretaker Chairperson Srimati S Santi Devi ADC Jurivam TH Manoranjan Singh PNB Jurivam gi Manager Amadi Staff Singh Su Saruk Yaki Haina Council asagi Executive Officer Sri M Surijit Singh na Phongdorakli Manipuri Kanbaluf Makalna Sinduna the Future Planning for Meetei Society for Progression and Prosperity Team of Taragi Chesu Manipurga Kusam Naraga South Barak Hall Vinakandi Kasar Pangtokre Tharangi Wahau Dok Piraduna Arambam Nandababuna Hau Kiba May Ahom 2023 Dagi Iramda Manipur da Leptana Chatarakliba Kukina Meetei da Landarakpa Asi Aikoi Yamna Thamoi Sokna Nuaizade Adabu Hauzik Aikoina Taugada Basi Karino Haibasi Aikoi Chungsinba Matam Yaure Tharamga Mari Lenina online ki khotangda Taragi Chesu ki Chairman Khaidem Mani Prem Kumar Singh Posangbam Sonamani na chingba ngasigi mifamga Mari Lenina Wafong Thambiki Hari Dr. Dakeshwarna Haikibada Manipur da Hauzik Ekhoi Santok Lambi Yamna Hantarakle Aduna Taragi Chesu da Yauriba Oja Singkupna Khanaraga Kari Toba Yabagi Haibadu Khanaraga Lan Asil Loshinba Pami Aduna Assam da Lariba Miyamna Su Apunbagi Kholau Amal Lauminaba Mathau Tare Haina Phongdokre Haina Makalgi Convener Seram Herazit na Paudam Lakli Achievement that we learned at Chandi. Mayam is the organization Mayam, Mayam, my mind and the period, Adumaku, attention to you, do activities to the Makam Maki, the Achievement, which is Apo Putala, Ohuno, lady, Ashi, Matan Saba, Mapan Saba, as a Karastop, and Asina, Apena Mati, Pangu Wapan. Technicalities, professional, they are over enough. अकोई छत्ते गवर्नमेंट में पाला लेने कोई सी डेमोक्रेसी के लेवानी करी दमते कोई ना मुंगा कोई लाइफ पायले के दोई लाम तो उधर ही है बा प्रॉब्लम सी कोई ना मैं आपका स्माइल बच्चे Arabida Mareva Pau Amohana Pizari Hauzik Oiba Fibam Gimatanga Chief Minister Yaun Opposition Amadi ruling MLS Ningi Oiba Apunba Mifam Ama Fongkre Lambi Mangduna Kuki Kulai Paiba Singna Fazanduna Thamkraba Anina Thawai Kanbinabat CM Birenda Hazarakre Ichagi Thawai Kanbiyu, Icha Sinabiyu, Sinadrabadi Hu Tagtuna Sizagani Haina Kuki Kulai Paiba Singna Fazanduna Thamkraba Anigi Mamala Chief Minister N. Birenda Hazarakre Norris Windona Sandok Saribanu Midangi Pau Matang Sidaloi Zari, Ming Tabiriba Singbu Amuka Hanna Jan Mavamna Kurum Jari.
Step into a world of endless possibilities with 18 dynamic faculties and 180+ courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders. Simple basket to face